अहानबदा मरु ओइबा पाव कोकोमिगी लिचिंग मखादा चंगसिलक खोंजंग हेना कंसिलकली मफम कयादा जैक्सन वाकत मी फम ख्रे वाकत खोंग चट ख्रे थोगनिंगदब थौदोक्सिंग थोक्तनब लेंगाकना लौखलक चेक्सिन थौरांगी सरुक अमा ओइना स्टेट असिदा मसिंग यामलब सिक्योरिटी फोर्सिंग चंगसिलक होरकले सेंटर का वारी सानबद यावबा NSNIM यामना मरु ओइबा मिसक हुकाबी यपचोमी महाक लोइनना मियोय तरा तरुक लोइनना वर्किंग कमिटी ऑफ नागा नेशनल पॉलिटिकल ग्रुप्स NNPG दा यावख्रे खुरुमजरी टाइम्स ऑफ मणिपुर की नुंगथिल की पाव मीटिंग ताबिरिब सिंगबु बिद्यापति म्यांगलबमना तराम नोकजबग लोइनना हौजिक पाव मचा खायना पिजरी कोकोमीना चंगसलिबा टेक्सिन खोंजंगी सरुक अमा ओइना ngasi yamlaba miyamna saruk yaduna lenga ki mari leinaba singda memorandum pisnaba kwakaithel degi kaisampat tamna wakat khongjang ama chatkre wakat khongjak adu kwakaithel akham laikai da leba all manipur united club organization amukogi loisang degi chatpa horakhi mikup nahum singna leiramba police ki kangbuna wakat khongjat adu chalhandanaba mafam da seneduna leikhi adubu तोंगान बसेसो सिंगी लुचिंग सिंगना मांगजिल थादुना पुलिस की अथिंग अदु नमखाइदुना वाकत खोंजंग अदु चटपा होरखी खोंजंग लोई सिंगना लॉन्ग लिप मणिपुर की ngमखै काइबा यारोय हाइबने चिंगबा खोलाव किया लाउदुना मखाताना खोंजंग चंगसिनखी Manipur Tugaiba! Manipur Tugaiba! No! अखोई पीस से अखोई वेलकम तो है अदुबो अखोई की मोई वेलकम तो बदा मोगी पीस सोल्यूशन पुरंगना भोना मतमदा अखोई तदी आइगिल पे बीबी गनो हाय बनेबा अखोइना हारिसे अदुना अखोइना हुजिक लेमिनसी को एक्सिस्टेंट ओइना लेमिनबा पोसे बसिदा तो मेंटेन तोजगे अखोई अपन मणिपुर मोगिदा मगदा अखोई लेजगे हाबकी पोतो मदुदा ngasi अखोइना सबमिशन अमा मेमोरेंडम अमा सबमिशन अमा गवर्नर दा अमा डिस्ट्रिक्ट मिनिस्टर बीगे हाइना मदुगी सरब खोंचने मसिगी से तंगाई फल तौद यादवने मसने कांगलुक फुरुप जाति फुरुप पुनम खेनम पुनमक से स्वाइली लाइफम थोक्तब्रा हाइना खल्ली अखोई लाइफम थोक्तेना अखोई पंग मैती पंग मैकी दगिसु लौजे लोय ngasi गवर्नमेंट ऑफ इंडिया ngasi सलिब खोंचत असे मसिदा हौबगुम बने हाइतारे गवर्नमेंट ऑफ इंडिया ngasi सानरिबा अखोई मसेंगी मगद मुक्ननाबा इशल्लिबा अमसु अखोई मसेंगी मरक सिंकेप थारिबा मयाम से मसि माइथीबा पीबा हाइबसे कांगलेइसा खुदिंग मक्की तंगाई फल मथौनी खलकांदा मसिदा अखोई तंगाई फल सरुक याजबने मयाम कम्युनिटी नाइदबा अखोई दे इंडिया थुगा मणिपुर थुगाइदबा अदुगुम्बा जात बिजात खाइदबा अमत ओदगे वाखलोंदो अमगा नुंसी जानना लेमिनबि पामबदगे खोना रिलीज चचबने कोकोमिगी मिटिंग मखादा नागा की शांति की वारी की वारोइसिन पुरकपदा मणिपुर कायहनबा यारोय हाइना सेक्शन खोंजंग चंगसिनबगी सरुक अम ओइना ngasisu tampaki mafam kayada wakat mi phamphamba amadi wakat khongjang changsinba hokre खुनराकपम केंद्र की अपुनबगी ओइना पांगई कैथेल दा वाकत मी फमखरे थांगमैबन पानथोइबी संगलेन दसु चप मानबा वाकत मी फमखरे मणिपुर अपुनबगी सक्तम नागा पीस टॉकना मरम ओइरगा काइबा यारोय हाइदुना मोइरांग केंद्र अपुनबा मैरा पाइबी इमालोप मम्पिल केगे मोइरांग कनबा अपुनबा लोप केमकल अमदी कोऑर्डिनेशन कमिटी ऑफ मणिपुर इंटीग्रिटी कोकोमीगा लोइनना मोइरांग बाजार की पोरफम फंबी इमा इवेंट सिंगना मोइरांग बाजार दा वाकत मी फमखरे वाकत मी फम अदुदा मोइरांग की मियाम अमदी सेसो कया के मिहुत सिंगसु सरक याखी कोकोमीगी स्पोक्सपर्सन एल रंजित न फोंदोरखिबदा NSNIM अमदी इंडिया गवर्नमेंट की शांति की वारी असी वारोइसिन अमा पुरकबदी मणिपुर मियाम न पामी अदुबु वारोइसिन अदुना मणिपुर की
ngamkhai amadi apunba saktam kaibadi yaroi karigumba manipurgi apunbagi saktam kaiba yaba wafam yaruk labadi jun tarani pandagi hena sathiba thodok tholakani haiba lengakta khanghanba oina wakat mifam adu pangthokpani haiki Manipur ki apun bagi saktam jingak tuna lak par singmi tami hingminnaduna laiba asi handak ki pistok sina kai ki bataragadi Manipur si amuk hanna sagat pada wagadaba maram aduna handak ki pistok asi gi waroi sina chilak pada Manipur ki apun bagi saktam je kai bi yaroi haidana Manipur do lairiba civil society lup maya masi ponchin jaraga aikoi ngasi mi phamasi sin Ningol Club Hairok amasung People Action for Change Hairok na susinduna Indo-Naga Peace Talk na maram Manipur gi apunba saktam kaiba yaroi Manipur gi apunba saktam da singnaba yaroi haiba kholau sing lauduna Hairok ki akoibada rally chatkre rally adu da Hairok maikai da laiba school singi mahiroi sing amadi miyamna saruk yaki tungda Hairok bazar da halaktuna mafam adu da miyamna wakat mifam chathaki police ki maikai da gi pamdaba thodok sing thoktana naba akanba section thorang laukhatki Coordinating Committee on Manipur Integrity Kokomigi Thomi Amokogi Vice President T Gandhi Amadi CCSK gi Secretary S Premjitna Saba Kangbu ama ngarang Delhi gi dama khongsan kre makoina Delhi da leiba Manipur Students Association Delhi Masat amadi atai atoppa lup singa loinana hojik naga gi santi gi wari gi waroisin ama purak lagani haina thaurang liba asina Manipur da nunang liba asiga mari leinana Delhi da khongjang sangsin nabagi poram sing yat kani haina thajaba yaba paw gi likhun amana hairi ngasi Delhi jatkani tawramba kokomi gi atopa thaumi singna chatloroi haina su pawgi likhun asina makhatari panbayai nagagi santi gi wari gi waroisin ama purakpada Manipur da karigumba akaiba ama pirakpa yai haina mipaiba leibana mangjauna na mari leinaba singda jackson na naba khangan ba oina Manipur gi lup mangana pulaga sam khiba kokomi gi liching makhada Manipur da paksana numit kharani asida khongjing sangsinaba horakhibani Yaripok ke club tarani thogi apunba body ama oiriba Joint Committee on People's Welfare Yaripok na sinduna Naga Peace Talk ki waroi sinna Manipur gi apunba gi saktam kaiba yaroi Indiana Kanglup naiba thausil tauba yaroi haiduna ngarang Maira Khongchat Yaripok Bazar amasung Yaripok Malom gi Komla Chingkhong de satkre Yaripok Bamon Lekai Laimanai amasung Bisnu Nahagi Maira Paibi Singh amasung club ki Nahrol Kayana magi Lekai digi Maira Khongsat adu laknaraga Yaripok Bazar da punduna kholau kya laumi nakhi Yaripok Malom gi Komla Chingkhong de Joint Committee on People's Welfare Yaripok ki banner makhada YLMC Malom PYC Lairongtel CSWC Centrakhong NYC Ningel EYUC Kakmayai ZYC Malom na punna sinduna magi laikai degi Maira Khongsat adu laknaduna Komla Chingkhong da pullaba matungda kholau sing lauki Torbung Joint Committee SYNOD Laba amadi apunba Maira Paibi lupna su sinduna Nagagi warosina Manipur gi ngamkhai kaiba yaroi Manipur gi apunba saktam kaiba yaroi haina taksilladuna Miyam gi oiba Maira Khongsat ama Torbung gi mafam kayada ngarang satkre Miyamna saruk yaduna satkhiba Khongsat aduda Manipur gi apunba saktam kaiba yaroi Manipur gi ngamkhai kaiba yaroi haiba kholau singsu lauki Serak sida tha asigi kunthra mathoida Naga Santigi waroisin puraklaba yai haina thajabaga Santigi wari adugi waroisin purakpa matamda Manipur gi lamkhai amadi apunbagi saktamda soknaba yaroi haibagi dabi tawruduna lamdam asigi miyam amadi CSO singna khongjang kaya sangsilakpa asida thokhaningdaba thodok sing thoktananaba lengakna Laukalakba section thorang saruk ama oina state asida masing yamlaba security forcing sangsilakpa horakre thajaba yaba mafamdagi phangba pawgi matung ina ngasi paramilitary force battalion Nepal Imphal yorakre atopa battalion ahum amasu yoraklagani hairi paw asina hai ngasi thunglariba battalion Nipan asi apunba personnel masing lising nipuga nipani hairi
NSN IM da achouba saitheng ama piba oina center ka wari sanabada yauba NSN IM wi yamna maru oiba misak Hukabi Yapchomi Atopa Mioi Tarataruka Loinana Working Committee of Naga National Political Groups NNPZ da Yaurakre. Yapchomina Thadorpa Cherol Amada Mahak Amadi Mahaki Kongloi Tarataruka Loinana NNPZ da Yauriba Asi Mokogi Oiba Lanagi Warepni Kanagumba Amataga Nungaitaba Yanadabagi Natti Haina Sengdorakre. Matam sangna awa saitheng nangduna laklaba naga miyam gi yaipanana ba wathok asigi waroisin ama purakna ba hotnariba asida anauba mayon ama piba ngamnana ba amadi wakhaina ba yaroida ba wafamda naga singi tungi laibak lepchana ba tanja manghaningdabana firep adu lobani haina makhata ki makhata ba pau pizza jingi da break amatang lawzari. Sunrise Enterprises. Buy any type of RO water purifier with heavy discount and get pre-filter free. Servicing of any type of domestic and commercial RO water purifier. Available all spare parts. For details, please contact Sunrise Enterprises, Major Khul near Community Hall, Thangal Bazaar. Open from 8:30 to 6:30 p.m. Mobile number 908-918-9371 or 9436-442-885. Or email us at rj_shn@hotmail.com. Break ki matungna makhata ba pausingda lisingani taramapan amadi kungi oina pangthokkodoriba college board asida free and fair election oihenduna aphaba mirep khana bagi pandamda joint student coordinating committee haina mingthonba committee ama semkhre haina ngasi Imphal gi DM campus ta leiba all Manipur students union ge head office ta paumi singa unabagi mifamda MSU gi president Peter Lystrom na phongdokhre. Mahakna makataraduna college mikhal asi picture abasu khunai asi aphaba lambi da lamjingnaba achangba mi thidoknanaba pangthokpa mikhal amasu oiribani aphaba mirep khananaba laibak miyamna su pukning thogat piu haiba wafam kaya phongdorakhi candidate or khudimaki makhoi candidature gi shift gi akoi reject toba akoi kathat paina akoi yam chauna dugumra su yawi aduna lamdam sida college election leader amok mai oini habigi pandamda shemiba dugumba election leadership quality hakodriba sigumba sida aran balambi nungaitaba pandaba thudok thokpada candidature amomda masamsana daita longabagi pandamduni Indian Space Research Organization ISROna handak thagi leibaki damak launch tawkhiba Chandrayaan-2 gi mission da yamna maru oiba team member ama oina saruk yakhiba Manipur masa Hidam Rajib Singha ngarang Zaribam da leiba paumi singna chatun unakre Hidam Rajib Singha Zaribam gi dibong dagini apokpagi mingna Hidam Indra Kumar Singha amadi apokpagi mingna Hidam Sanahanbi Devi kawi Makhoi machin manau ahumni mahak Zeri Public English School Zaribam Jawaharlal Navodaya Vidyalaya Pilopul, Assam Amadi Assam Engineering College Guwahati da mahitam lakhi. Hidam Rajib Singhana unaba aduda paumi singda mahakna phongdorakhibada mahakna isori engineer scientist oina lisingani mapandagi thabak tawba hoki. Isorda thabak tawringaida Assam Engineering College ta campus recruitment tawbada Hindustan Zinc Limited Rajasthan da Khanabagi chahi ama makhairom thabak tawrumlaba tungda isorgi online recruitment examination pass tawbadagi Satish Dhawan Space Center Sriharikota da leiba isorgi amatangairaba launch center asida posting taduna lei haiki handak Chandrayaan-2 gi mission da solid propellant sabagi team da member ama oina fangkhiba asi yamna laibak phabani amadi haurakliba naharol singna karigumba hiram amatada thabak makha chathage hairabadi tawriba thabak adu thawai haksang yauna tawrabatada mai pakani haina phongdokhi karigumba hiram amada thabak makha chathage hai targadi like tamdabu orasu natraga thabak thoram entrepreneurship natraga business line dabu tesama phamada oragasu tawriba thabak adu thawai yauna thawai haksang yauna kanna honaragadi mahi phangani haina soidam ki thajabale aina science ke stream da like makha tamthagiduna engineering tamlakpadagi hojik ngasi achobo organization amada thabak tawo phangduna mayamgi maming mingcha ama lakpa phangba ngambasi aigi laibak phawni Miyoi bana nomagi sangraba yadraba potlam singi manungda thum asesu amani matam amada thum asi lamdam asida su marang kaina konanaba puthok charami adubu mari lainaba singna yengsinbidaba
yengsinbiba watpadagi thum asi pothok ngasidi ningthina puthokpa ngamkhidre hiram asida TOMTV gi akhanaba paudam ama Marungphung Imphal dagi kilometer chamaga nimfu mangarom chetlaga Ukhrul district ki manung chana leiba apik pakhungang amani khun asida ngasi yumnak humdra hena lei aduga apunba khunja masingna chahumga marifuni khun asida nengsingba thoktraba matamdagi thumhi gi khong ama leirami kuiraba matamdagi hauna khunja singna thumhi gi khong asidagi khunja singi chananaba amadi atopa mafamda yonanaba ariba matamgi pambai sijinaduna thum puthokli haina khun asigi khunbu sa kahasona phongdorakli a khun panba haibasi ek haubadagi thum songbasi haugrabani adogi matamoina adogi mutamda songdan laibasi yang wabani adogi tamakta akoina songbasi khara hantanaba haibasi khanbani haibadi NGOs ra government ra akoina si mateng pinanabagi tamakta akoi honnabsu honnai adosu karisu mateng phangde adogi maramuna hoji tokhibasi khunsingsi wamanbagi singpubane ukakpane ahingda tumdadana sipai gumna sandri tauraga thum songbasi wabagi tamakta tokhibani kahasona phongdolakpada thumgi khong asida sungdoktriba thum marangkaina chahi chupa thoklabasu ariba matamgi thum puthokpagi pambai sijinabana thumgi pothok marangkaina puthoknanaba honabada khunja singda yamna khudong chadaba ama ohelli haiki akoi gi thumsi laptabi akoi chi chupna songnapti basasu yam phangani engineer rusu chi chupna songnapsu isingsi laptabi kangba leite haibasi haninge hanna kun thum songbasi kun manga asinal songbajane thasomne buchaine namreine chalaune asi loina songmani lamdam asida fangliba thum asida leina kaya ama fahanba ngamba haksangda kanaraba masa kaya ama yauri maram aduna marungphungda fangliba thum asi matamgi matung ina hena phaba pambai sijinaduna pothok yamna puthok pangamnanaba leinga ki mari leinaba singna mi eng sangbiduna hotna biraklabadi khunja singi khakta natana lamdam asigi senmit londasu kanaba pigani haina kahasona leinga ki pukning singsilakli nakhoi thumasi sijin bazita akhoi anayak laite aibasi hojik phawbusu asi leibani atogi damakta Nagalanda mauda yamna sijin nabasi anayak ki damakta anaba leibising akhoi gi thumasi sijin nabti nade phai haibagi damakta henna hojik phawbusu Nagaland mau asina sijin nabane kun miwa kyana haizaning badi lairiba department state government nataga authorities department kaya hasina mideng sangbiraga laizareba mampham masi hena phagat hanaba machines kaya antaga modern technology kya si pukhalaga tawbiragadi hena nuwaijagani habi wakhalon kya su phongdoksari paudam jareba cameraman devdarsan ga loinana blessing yang mai marangphung Ukhrul district Workers Union Manipur WUM na Khongolakpa phatha haudi marakta Janimstaki biomedical waste hapsilakpana WUM gi thaumi sing amadi akoi bada khundari ba miyoi singda laina pohalakpa yabana tungda asiguma thabak asi tawbiganu haina lamdengda leiba solid waste to energy plant gi plant manager RK Madurjit na phongdorakli mahakna makataraduna biomedical waste sing asi pack tawduna lakpa adu thaumi amana hangdoklubadagi thengnarakpani masida kariguma laina chenba makhalgi mahikna chingba yaurum labadi meyamgi thabak tawriba WUM gi thaumi singda natana akoibada leiriba miyoi singda su sandorakpa yai mamangda su asiguma thodok kaya leikhre masida hospital authorities singna mityeng sangbiduna tungda asiguma thabak asi tawbiganu haiki workers sing haidar se leiba mayam se laina tina sandokpa yabai chances mayam leiba adu maram dona khoina masi kitang JNM's ke authority da su khanganingba masimba posting se yahon biraktana yarin khai
ꯑꯩꯈꯣꯏꯅ ꯃꯈꯣꯏꯗꯁꯨ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯩ ꯀꯥꯏꯅ ꯐꯨꯝꯖꯤꯜꯂꯒ ꯑꯗꯨꯝ ꯊꯝꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯍꯟꯗꯛꯀꯤꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯀꯩꯒꯨꯝꯕ ꯑꯃ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯃꯇꯨꯡ ꯇꯥꯅ ꯁꯨꯝ ꯇꯧꯔꯛꯑꯒꯗꯤ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯉꯁꯤꯁꯤ ꯀꯩꯅꯣꯁꯤ ꯊꯤꯡꯖꯤꯟꯖꯕꯅꯤ Manipur Tourism Forum amasung Directorate Handloom and Textile na khusamnaduna sinba phisabisingi oiba numit ini zatharakpa tourism orientation program ama Impal Peace Museum maibam lot pachingda ngasi loisinkhre Manipur Tourism Forum gi Secretary Harjit Sinamna phongdorakhibada ngarang ahoba numita phisabisingna thoram asi yawba laktrabasu yabagi mawongda tawramba adu program asigi manung thitna khangba oirakpadagi ngasidi nganna Laknaki amadi makataba program sing yawningbagi apamba adu phongdoknarakle makhatana su sinanabu hotnagani haiki ngasi loisinba numita tourism gi matangda khang hairaba mioi kyana wangangduna taminabada natana handloom and handicraft da mai paklaba national award singa unahanduna wari watai sanabagi thorum amasu pangthokki orientation program asida khangatlaba phisabi 15 na saruk yaki तौदुबु ngarang program chathagibadagi di ngasida hena excitement oiduna amuka masidagi ahenba program introductory nataba manung hudna ngasagi textile and tourism je kmaina promote tawba yagada bagi orientation program se amuk hena tawnabagi damakta mokhoina request lakjari Bibigiri National Labour Institute na Ministry of Labour and Employment Government of India gi meeting makada Haukibo October kunmathoidagi numit mangani supna chatharakba development scheme as an instrument for social protection for northeastern states ki training program institute asigi Noida da leiba campus ta loisinkhre training program adu unorganized sector da leiba sinmi singbu chakhat thaurangi leiriba scheme singi matangda hena khangan haihennabagi pandam da pangthokpani Training program atu da government ki mihut trade union ki mihut amadi awang nongpok lamdamdagi NGO ki mihut nifurom na saruk yakhi Manipur gi oina mioi mangana training program adu da saruk yakhi Manipur dagi Dr. Otozit Katrimium na training program adu gi course director oiki Swasth Bharat Mission ki makhada swasthya hi seva gi saruk ama oina Kaksing Khuno Municipal Council Ward number 8 Umathel de Luna na leinana ba pandam da solid waste management gi damak plastic ki dustbin singyen thokpagi thoram ama ngarang pangthokre thoram ga mari leinana ward asigi councillor KS Radhamani na phongdorakhibada lamdam asigi imung singda Luna na leiduna haksang phana leinabagi pandam da dustbin sing asi yenthokpani masina solid waste management ningthina tawduna lega na sangsalakliba Bharat pu Lunan ba leibak ohenaba hotnabada aikhoisu thaudang laudasi haiki thauramadu da kulsigi yumthong chahum ga humdraga ni thoida dustbin ani ani yenthokki Government lokhat leiba taru tananba India ma oina bu hotnabada haiba municipality gi makha da leiba ward number 9 asisu swasthya hi seva haina mingthonjaba adugumnaba saruk ama oina haiba seva asi praja miyamda imthong khuding makta bucket ani ni yenjaraga hoigi taru tananba lekai ama taru tananba municipality ama oina bu hotnabada haiba khongtang asi lokhatjaba makha taba pau pijadinge da break amatang lojari Prabhavati Handloom brings you special offers for Ningol Chakoba. Ningol Chakoba na lakpa sida makhal kayagi fi fanek fangbiragani. Laisabi, yum palabi, ahal oiraba ima sing na set payaba, inbayaba, fizol kudingmak fangbiragani. Ngasi maglengsin birau Prabhavati Handloom. Moirang khom sawai jam lairak machin natraga aikhoigi phone number 6909126615 natraga 7005800023 da call tawbirau. Prabhavati Koji Homestay koina chaturraga iyumda nungaina fothabiu lakliba festive season da hakchang phana nungaina celebrate tawbiu rupees 4999 gi phamung laiteng sing leibiu aduga rupees 999 gi apamba potchai lemna lobiu seasonaraba pilosing pubirau anauba amana mahut sinbiu kaubiraganu langsin biraksi Koji Homestay Olympic Shopping Complex Dinku Road Imphal mobile number 9612732809 Hey Lola, nang phone yaw bra? Yaw Lamjing ba kep kau ne, apang? Ai kau tu re.
Manipur ki ahan 24/7 service oiriba lamjingba cab service namyang gi seva tawjari. Manipur ki district sing amadi mapal lam sing loinana luhongba amadi atay thodok sing gisu discount pijari. Ningol chakubagi damak akhanaba hour package discount pijari. Ngasi mag book tawbiu hena akupa marol gi damak lamjingba cab service Nagamapal Rims Road near Nityananda Temple. Break ki matung da taram noksari amadi makha taba pausingda Drug Abuse Prevention for Transgender Community Haibe Hiramda Nomigi Oibe Awareness Ama Bishnupur Municipality Community Hall da National Institute Social Defense na Ministry of Social Justice and Empowerment Government of India Dostana Safar Bihar Maruploi Foundation na Kusham na dona ngasi pangthokre Thauramadu DSWO Bishnupur and Jodis Medical Superintendent District Hospital Bishnupur Dr. N. Bino Amasung STPO Bishnupur Lakshmi Thingbai Zamna Sarukyaki and Jodis na Transgender Singbu Hantana Thambiba Hiram Khudingda Thawai Bidaba Lengaki Thauram Singi Kananaba Yauhanba Ngamdaba Kaya Asi Awareness Piduna Miyam Puna Kangminanaba Matam Datak Kokpa Ngamlagani Haiki Hiram sida khang hairaba mioi kaya su tonganba hiram singda wangangki Manipur gi tonganba mafam singdagi lakpa transgender kaya na thauramadu da sarkyaki inclusive kind of knowledge awareness be sini sadi disability sadi be every corner every household jika kari scheme da no sweep to we are here to be like sini even scheme of the laws for business scheme is sort of kembang kan no scheme laga mungkin ada policy macam-macam ada tema school right and this policy even bus free travel bus MSD tak bus setiap all bus bagi MSD bus itu free and nanti bagi this itu rules are pretty good Lakliba Hyangagi Nini Panbada Pangtokadoriba Maite Singi Kwaidaki Sauraba Kumhei, Ningol Sakobagi Mangwena, Nasi Taubal District Hairoke, Kul Tangnana, Leminariba Singi, Kul Tara Romgi, Jingmi Isil Inau Ima Ibelkeana, Hairok the Laktuna, Jingtamgi Kaitel Karabada, Miamna, Chipna Saina Bangamdana Pot Lina Cray. Ngasigi Kaitel Kaba Adu the Ningol Sako with the Ningol Oibisingna, Mapam Lamdamda Pamzana, Puzanaba Haira Kaya. Marangkai na yonki. Hairok part 2 Litan Makong da Leiba Singdompok Idol Top Youth Club Tamapung Oiba Thaudang Lauduna Club Asiga Sanabungda Sinkibani City Club ki Publicity Secretary Maibam Kenduna Maitai na Hai Ngasigi Kaitel Asi Lakliba Ningol Sako Baga Mari Lainana Singtam Amatani Haibagi Pandam da Sinbani Kaitel Asalamdam Asigi Laibak Laihau da Tazaba Taseng Bahar Amadi Tilhat Hidak Maksak Amata Yaudraba Tagat Tekpa Manama Sing Yoli Masigi Matakta Firol Purup Kuding Maki Ake Amogi Potlam Singa Loinana Lamdam Asigi Kucha Haiba Singna Putoksaba Kucha Haibgi Potok Sing Suyoli Asigumba Kaitel Asina Jing Amasung Tamgi Mari Hena Naksin Naba Purakani Haibagi Tazaba Adulai Haiki Market selong kangge hamal di manungda ani subatang kangge singtam kaitel aidra nungkudin daraga singtam mama di singtam ani ki manthra iba mari si sokhra iba to pagat pangamna bagara bagda stake kamno rais to daraga singtam kaitel aidra to daraga amgi ani subatang kangge sinjabani Gramalokna Kungangda Laiba Aiba Singba Thoraknaba Amadi Arapa Mapam Singa Sakang Minabagi Kodong Chava Fanghali Haina Manipur Advisory Board Saite Academy New Delhi Convener and Kiran Kumar na Saite Academy New Delhi Social Development Institute Isok Amasung Isok Gram Panchayat na Punna Kusam na Duna Pangthokpa Manipur Saireng Pathokpa Gramaloki Thoram da Fongdokre Mahakna Makata Kibada Thoram Asina Aiba Pamjaba Aduga Mimang da Thoktuna Saireng Pathokpa Ngamdraba Miyoi Singbu Makoini Izaba Sairing Sing Adu Pathoktuna Miyam Mangda Kangan Bagi Nungaiba Amadi Mamal Yamlaba Sairing Sing Adu Manghandanaba Saitagi Lan Oina Onthoknaba Gi Khodong Chaba Pibangami Masina Anokba Amadi Arapada Laiba Aiba Singbu Sakang Maikang Nahanduna Pau Pau Nahanbagi Mari Sagatuna Nation Building da Achoba Mateng Oi Ngasi Thoram Asina Isok Kungang Dasu Saknaiba Aiba Kaya Thoktuna Saitegi Mana Phangba Ngamba Aiba Sing Tholak Nabagi Lambi Piba Oire Haina Haiki Thoramadu da Isok Kangat Laba Aiba Tarukna Izaba Sairing Sing Patoki Manipurgi Tongan Bamapam Kaya Dagi Lakpa Aiba Aibi Mioi Kunipana Thoramadu da Sarukiaduna Masani Izaba Sairing Sing Su Patoki
Manipur lenga ki Zonal Education Officer Zone 3 Thaubal gi Science Unit na sinduna Science and Technology for Sustainable Development haiba hiramda District and Zonal Level Science Exhibition for Children lisingani taramapan amadi kun ngasi Thaubal da leba Chawyai Higher Secondary School da pangthokre Exhibition aduda mahiroi singna masana wakhalna puthok charaga sajaba khucha hebagi potlam kaya puthoktuna miyam da utkibaga loinana sariba potlam sing adugi matang da miyam da sugaina khanghanki Exhibition asiga marilena thorumda Manipur lenga ki Education Minister T.S. Radhasyam Sawyai Higher Secondary School gi maibam Indira Devi JEO Thaubal Arambam Anil Kumar amadi Zone 3 Thaubal gi DI of School Assam Rebika Devina mathang sitna athoiba mithunglan thorum mapu amadi akhanaba mithunglan sing oina saruk yakhi SSI Films Production ki ahanba Manipuri feature film Mira Lamba Lairam Lenda Tindraba Thawai Haunabi matungi na ngasi Thaubal District ki athokpam makha Haikreng Makhong Lampakta release tawkre Angomcha soibamna director amadi Somendra Waikhomna producer oiraga puthokpa film ase release tawbagi thauramda Khangabo Kendra gi MLA O Suresh Kumar special contractor Yumnam Thoiba Singha na chingbana saruk yakhi Pahari konsam ne iba film asida Amar Memnoi bi Gepelina Dhanamanjuri Amuba Asokna Singba Saknai Rabakayana film asigi mapungoina Saklon Singh Lowry Ngase yuk phongkhiba pause singi maroiba pausing amuktang punna khangminase Lamjingba Times Appointment Phangdabadagi Drafting Subcommittee gi Dilikhong Sajai Thokre Kokomigi Thosil Matungina Manipur Tampaki Mafam Kyada Jackson Maira Khong Chatkre Talap Pithok Trabadi Khongjang Sangsingani Al Ibomcha Center NSNIM gi Mifamna Warep Lobangam Kidraba Matung Nagaland Akanba Jackson Taurang Lokatkre CM Dagi Hauraga MLA Humfu from Thadok U Dhanapati Pok Nafam Jackson Mifam Pam Kray Numidang da Maira Khong Chatkre BJP gi Mihut Manga Delhi da Tungkre Officing Section Nava Fire Amasung Medical Service Alert Oina Lainaba Khangan Kray Tangkuma Pangi Ngagi Mela da nga kilogram listing mariputara puthok kadawri eng listing ani kunithoi da state ki darkar oiba nga punamak puthok sabangam lagani kayesi Indonaga tok na Zaliarong Singbu Mirai Bayaroi ZUF Marisuba Ayurveda de Pangthokre Thabak amagi UC pikat pangamde haibasi thabak tawde takpani L Jantakumar Sangai Express Political Parties ngasi Prime Minister Unagadawri Manipur ge saktam soholoi dabani Stakeholders singa hana wari sanagadabani Kokomi Miyam na khongpham jetna lepminasi Mafam kayada Maira khongchat chatkre Huyen Lanpao NSN IM gi kadar Chamrirom Myanmarom da changsin kre Drafting Committee na memorandum sem sabaloisin kre political parties singi mihut kangbu ama ngasi Delhi da satnaba thorang tawkre Nupi nongmai na kaplobo officer court na bell da thadokre Rajashri Bhaigar Chandra Art and Culture Sakot Hananaba Maru Oibat Thaudang Laurami Dr. Nazma Heptula Sana Laibak Memorandum copy Prime Minister da Yahonaba Team Delhi da Tungkre Memorandum I am na Kongot Kiba Taxing Center na Manipur da Handok Piu Mafam kaya da Jackson mi pam na kre Maira Rally chat na kre MLA Humfu Tumin na lesson ba yaroi hai na kre Naharol gi Thaudang Indonaga Peace Process Committee lainana political parties in the Prime Minister de Pisingadaba Memorandum Sam Sabaloi Kray. Manipur ge saktam kaibi yaroi haina Pakistan wakat mipam satakray numidang da rally chat kray. Hebron dagi NSN IM gi Kader Singh Sen kray. Naga Santi Wari gi Memorandum Pisilunaba BJP gi mihut kangbu ama Delhi yaw kray. Manipur da laminere ba phurup khudimukna Jackson ba matam yawre. Ichel Express Rajashri Bhaigar Chandra and the Bhakti Movement and Eastern Indian Literature released Tawkray. Manipuri classical Zagoi Asim Malam the Kwaidagi Thot Nauba Bhakti Laiba Artha Laiba Oiri Governor. Drafting Committee na drop Tauba Loiduna CM Unaduna Watana Kray, Prime Minister Union Home Minister the Memorandum Pisulunaba Delhi Prang Kray. Koko Migi Kongchat Jai Tokray, Pisabi Singi Tourism Orientation Hogdokray. Irai Bak, NSN IM gi Kilonshar Ama Lupsi Thadok Laga NNPZ Working Group the Yaurakre. Manipur ki Territorial Administrative amasung Political Integrity da Compromise Tauroi Appointment Phangbaga Political Party ki Mihut Singh Delhi chatkani. Oinam Bazar da Lomi Singh na rally chatkre.
Loisilakpada maroy pa pau amuk hana pizari. Koko migilising makhada sangsilak pa khongjang hena kansilakli mafam kayada section wakat mi pham kre wakat khong chat kre. Thokaningdaba thogdoksing thoktana belengak na lawkhalakpa section thaurangi saruk ama oina state asida masing yamlaba security forcing sangsilakpa hokre. Amadi center ga wari sanabada yawa NSNIM ga yamna maru oiba misak Hukabi Yaptomi Mahakaloinana Miyoi Taraga Taruka Loinana Working Committee of Naga National Political Groups NNPG da yaukre. Hauzikidi Times of Manipur na pizza ba nungthil gi pau matang sa loisinjare ahen ba pau ga loinana nimidang pung mapal da mukphang bigani.